Akasvani Imphal, Ketrimayum Chitrabhanu na pau pazari, Ahan Badamaru Eba Pau. Manipur Human Rights Commission gi hanagi member engine nonge amadi mahakaluina bakambuna Rajapal da Manipur NRC chanana ba taksin Hauju Fabuki oina Board of Secondary Education Manipuna Class 1 degi 10 Fabuki Ladising number gi ayaba piba letri hairi. Social media yauna ate media kiada Miyam the Amadi Leba ki upon bigi saktam the son gada boba from Sing Pongdo Pidanaba Congress ki MLA TH location apil Tori. Kendri Siksha Raja Mantri Dr. Raskumar Ranjan Hari Leba Sibu Chokot Anabohona Bada Sikshan Chobo Todang Lori Amashung Med Department Hari Manipur Yauna Awono Po Raisa Krada Lagabo Numit Humnigi Ayuki Matamda Lechil Kung Natagani Hari. Manipur Human Rights Commission ki hanagi member amasung Manipur College Alumni Association ki president ngangbam nonge amadi lamdam sigi intellectual kharen nang sinimida wairam H.Bhavan da Rajapal Anusha uke unakre maduda Manipur da atuba matam da NRC jan handuna rise se lady ba mitop sing khangdok laga makhoi makhoi gi maram dam da halan kinaba wafam yawba memorandum ama Rajapal da pisin ki Manipur da missing hangalap ki chang da ka henba thengneri haiba wafam thamladuna Population policy same to the mitop sing raja sida sanglakpa yingsin bagi wapam su taksin ki Rajapal gi makai digi raja sida atuba matam da mahausa gi punsi hanjana naba hona ba haibasina khwaidigi mangsal thana paikhet kadaba thapak ni haina paladuna raja sida aniya da ba moongda mitop changsilapa sing khangdok na ba sarkar na thabak paikhet pa hore Housing Raja as the lady by Irang as the heck warushin Purapangamba, Makatana, Tongan but Tosil Torang sing Paikatuna, Mitop sing Kangdo Pagitaba as Kumang Yana, Taurogani Haina Tazaba Piki. Amorum the SDFC Bank Limited is head operation or reverse tunnel Nakpal Nangasi, Imphal Rasvanda Rajapal Anusha Uke Unaduna, Bang Asina. Corporate social responsibility ki makada Paikat Libet Tongan Tapak Tarung Siki Matang the Pagdong Ki. Unaba Aduda. Sri Sunil na bank asina English ngani teretegi chehi kudingi pangthukpa blood donation drive ki matang da pawdom na duna ISDFC Bank Limited Indiana kwaidi ki mapam masing yamna blood donation drive tawbugi damakta Guinness World Record fangde haina phangdokhi haiba blood donation adu tha sigi tarukta varaki tongan ba mapam chatre suna mapan da pangthoki amadi miyoi lishinga macha matara mangana camp adu da saruk yaki hairi Rajapal ki makai digi bank asina lakho liba thabak thoram sing adubu thagar papong loduna Manipur gi tongan ba mafam da hang liba relief camp sing da changja pham loduna le riba miyoi sing da bank ki makai digi tengbang pibi na basu haiki masigaluna na hari ba miyoi sing asige damakta training program pakhat pa amadi lol piba amadi khongop pegi thabak ta khara komthok pa thambina ba khangan ki Amarom the All Manipur Muslim Meitei Pangal Welfare Association ki mihut kamu amana Rajapal Anusha Ukega Imphal Rasvanda unaduna Governor Relief Fund lupa lising yangkai association asigi maike degi tingbang pikre masigaluna na mihut kamu aduna rise asigi higher education ki tongan ba non professional course sing da chada mari reserve thamba Meitei Pangal namna taba mapam sing da model school amadi Kasturba Gandhi Balika Vidyaling khatin pinaba wapam sing yawba memorandum amasu Rajapal da pisinti masigaluna na rise the National Minorities Development and Finance Corporation amasung National Backward Classes Finance and Development Corporation thambina ba takshin ki Rajapal gi maikai digi mhir kangbu aduda raja sida sarkar na santi purak na bahonari ba thabak thoram sing mateng pangbina ba wafam thamki Board of Secondary Education Manipur gi Secretary S Mangijaun Hari kanagumba matana gomanaraga class 1 degi na 10 faw gi larik sing number gi thabak sing tokiba leite hauju phawi oina larik number gi ayaba board asna piba leitri Imphal gi babura parada leba board asigi office tanga se pangthopa pawgi mifam amada Sri Mangijaun Hai All Manipur Muslim Students Organization na larik number ki thabak toriba praising maming amadi masida January ba board ki official singim ning pirakadabani masida January singim matakta thabak matik chaba thabak lakot kani mangna hai numit humni gi manungda matik chaba praman pidrabadi board asibu mingcha ten bagi damakta student organization asig matakta angi oiba thabak lakot kani Boti magi degi karigumba kanagumba amataga manaraga 2024 gi textbook printing order issue tawdingeda lai nambagi thabak tawwa laiti senari ba pressing amadi board ki staff sing adu matik saba praman ga loina na puthok biro makhoi gi matakta aingoi ba matik saba action lakosage karigumba praman piba ngamdragadi emso gi matakta bosembu mingchat thian bagi namak
ai yoi ba thabak lokho saragani 2024 ki printing order hauji phaba bona issue tawjaba leijadri ngasi evening da 2024 ki nanggadaba laising ki printing order jo bona issue tawba haujaragani BJP Manipur Pradesh के प्रेसिडेंट ए सरदार देवीन हाइरी भारत लेरिबा मिपुम खुदिमक मसाना मसाबो मरोमदम लेपचोदुना चाखोटपा मांगजिल थाबा भारत अमो ओहेनबा केंद्र सरकारना पाइखलिबा विकसित भारत संकल्प यात्रा मियामना सरुक याबिदुना सरकार की स्कीम सिंगी कानाबा पपुंग फान लौबियु वफम असि ककिंग जिलाग मनुंगचना लेबा लांगमैदोंग प्लेग्राउंड कम्युनिटी हॉल पांथुकेबा विकसित भारत संकल्प यात्रा थरोमदा श्रीमती सरदार देवीना फोंदोखिबनी मांगना हाई विकसित भारत संकल्प यात्रा असि केंद्र सरकार अमदी राज्य सरकारना मियांगी दमकता मतम मतंगी ओइना पाइखलिबा स्कीम सिंग असि मियामना फंगहनबगी पांडमदा पाइखतपनी थोरम अदुदा एमएलए डॉक्टर राधिश्याम युमनाम सुसरु याकी मदुदा तोंगान तोंगान पर विभाग तरा तरे की स्टोर सिंह हांगदुना केंद्र अमसुंग राज्य सरकारना पाइखलिबा स्कीम सिंगी कानाबा सिंह बेनिफिशियरी सिंगदा फंगनखी मणिपुर कोविड-19 की केस अमंगसी थेंगनेरी हाइरी थेंगनेरीबा केस असि कोविड-19 की करंबा वेरिएंट नो हाइबदी चप चाबा खंगद्री म्यू अदु सैंपल जेनोम सीक्वेंसिंग की दमकता थाखरे मणिपुर की हक्सल लोइसिंगदगी फंगबा पाव अमगी मतुंग इना कोविड-19 ना नाराबा म्यू अदु सेनापति जिला की पांगमतादगिनी माग नुमित खरेनी की ममांगदा दिल्ली दगी दिमापुर फावबा फ्लाइट हलखी दिमापुर दगी सेनापति फावबा मखालंबीदा हलखी माकी सैंपल टेस्ट तौबदा कोविड-19 नारंखी Role of media in conflict situation haibasida special lecture program pangthokre thorum adu kangpokpi avesi college ta pangthokibani thorum adu da Greek ma kutharna khudong thirapu matamda media singna logodaba thogdangi matangda wangangki amasung Royal Global University Guwahati ki assistant professor Dr. Hausinal Chongloina journalist pu career amo oina sembagi matangda wapong kya phongdoki special lecture program adugi saruk amo oina college asina senduna news reporting amasung news writing haiba topics sing da wasu adu pangthokibani maite mai amasung ingrazi lon iba virus sambidangi diklot asi मियामना पाननबा अमदी रेफरेंस बुक ओइना फंगहनबा राज्य सरकार न वारेप लौखरे राज्य की डिप्यूटी सेक्रेटरी लोन थादोरक पचेरोल अमगी मतुंगिना राज्य की लो विभाग न हारिबा डिक्लोक असी बाबुपुरा दे लेबा जॉब सेंटर दा थंदुना मियामदा चादा कुन डिस्काउंट तौदुना फंगहनबा थौरांग तौरे अदुबु हारिबा डिस्काउंट असी महिरोसिंगना बुक स्टोर असिदगी लौबा मतमदा फंगनी कनागुम्बा महिरोसिंगना मखोयगी आइडेंटिटी कार्ड उलगा डिक्लोक असिगी फोटोकॉपी सु तौबा यागनी ताबिरी पापावसी आकाशवाणी इम्फाल दिगिनी इंडियन नेशनल कांग्रेस लिंखत बगी चामकुट्राम पंसुबा मपोकुमन पालन ngasi leba ki ate mapong kaya da pangtok nakhi manipur su thorum asi manipur pradesh congress committee na sindana imphal leba dollar sigi office ta pangtokhi thorum adu da saru yakeba mlts location hai manipur gi apun bagi saktam ka handana ba hona bada ekoi punna hona mina bagi tangai fedaba lei social media yauna ate media kaya da miyam da amadi leba ki apun bagi saktam da soka da ba fam sing phungdo pidina ba sri location apil tori mahang hai anoba chehi lakpagalona na lamdam asi da hoji thogli ba charang na ba phibam asi atuba matam da lotion bo orashenu social media da amasung electronic print media da akogi mi amana ngangba amana haiba punna maksing da karigum baina nganga da baina react to pose jati amada soka da panga da oi taragadi madu to bidam na phai mingon da misunderstanding thokta na ba social media ji da hoyong ri sing now sing assume se yari mam kai di sin na bedana manipur haiba se mini india ba mani jati punna ma lamina ba choi da ngam da bonte adu karim lalam yes masi mi shoy ga haiba do haibang na mai tanja do itong godi mag ta koina pibam tho ya che hajaraga anno sahi la ko se chana la bang manipur do wona na ba wona menasi Tharamasi Thobal Kaching amasung Imphal sila yauna tongan tongan mampung kaya da supang thoki Amarom the Indian National Congress ke maru eba organization ama oriba Congress seva dalgi chehi sama subu kumon ngasi Congress wavan da pang thoki केंद्र की शिक्षा राज्य मंत्री डॉक्टर राजकुमार रंजन हाइरी लेबासिबु चखोट हनबा होनबदा शिक्षाना अचोप थौदांग लौरी लेबास के नासिंग दा मगुन लेबा शिक्षा पीबना मखोगी पुंसीदा थेंगनबा कुदोंतिबा कया थेंगनबा ngamgani amadi लेबासि चखोट हनबदा हेन मतेंग पांगनी वफम मसी अरुणाचल प्रदेश के इटानागदा विकसित युवा विकसित भारत
haibi hiram danga si pangthokiba kuntaruk suba National Integration and Youth Leaders Camp the fangdokibani mangna hai tongan bakanglu kayana khundaba leba asigi na chanabi amad thazabi sing ikai kona pamtoi game asina tongan mamapam ti lakpan ha sing da apun bagi wakalon amadi amana amabu ikai kona bagi wakalon pohan bangam gani Dr. Ranjan hai education is the key to unlocking the potentials of our youths. Education stands at the core of our developmental aspiration. It is not merely about acquiring knowledge from the textbook. It is about fostering critical thinking, nurturing creativity, and instilling values and more responsible citizens. Churachandpur District Police ahanba IRB amasung nifutaruk suba Assam Rifles ki apun bakambu amananga Sibihang Police Station manuzana leba El Kanan Village ki umangda thibu humki tabak chathabada khuzukulai kya fare fagalaba polam sing aduk manungda 9mm ki pistol ani kapa yariba nomai maru taruk yawba 9mm ki pistol magazine ani yauri District Child Protection Unit Kaching National Protection of Children from Sexual Offence Boxo Existing and Iteranitu Amazon Child Marriage Kimatang the Normal Awareness Program among us is the Lasigi Correct Pantobi Lampak Community Hall the Pangtokre. Term of the resource person can a Boxo A Amazon Child Marriage Ekimatang the Wangang Ki. Sambram Football Club the Sindu Nangarang the Sambram Lampakta Team Kulumdoina Group Nipan Tona Kaidokuna Tatariba Anisuba KMB Sambram Trophy Listingani. Kulhumde Kumari ging as a Sanaki ba messing the Sangyai football Esna Nur FC bu Panjal ani amada toykre SFC amadi MNFC Panjal amamam chanaduna draw oikre Ahum suba mesta DYWAC na Gangstar bu Panjal Taret anida toyki MFC Sapamna KHMYC bu Panjal anishino de toyki Akasvani Imphal gi pau tabiri Med Department Hairi Manipur yauna awang nong po raisa kharada lakliba numi humni gi ayuki matamda leisil kungna thagani hairi Delhi Orissa awang thangba Rajasthan awang nong thangba Madhya Pradesh yauna leibaki ate mapong kya danga silechil kungna thaki amasung makata na thaki gani hairi masina maram oiraga miyam gi mahausa gi punchida chauna akaiba pire train yauna ate chatuk sasan sing dasu chaun apan bathokle Kendra ki Ngaksal Mantri Rasna Singh Thasi ki Kuntramathoi da Pangthokadaba Assam ki TSFU University ki Kunmathoi Shiva Convocation da saruk yagani Tharumotu da Ngaksal Mantri na University asigi mahiro lishing ama hembada postgraduate undergraduate PG diploma amasung PhD degree sing khusin nagani Madhya Pradesh ki Guna Zilla da thokiba lambi ki accident da siki bami gi masing tarani thoi shukre thodo otu sokiba myoi tara marin tongan ba hospital sing da lakanari Thodo Odungarang Numidang Ateng Bada Bus Amaga Dimper Amaga Tangaina Bada Mai Horopadagi Tokibani Thodo Asi Uparashtrapati Jagdeep Dhankar Pradhan Mantri Narendra Modi Yauna Ate Luchimba Kana Thamo Shukna Nuaitaba Phongdorakle Mukhyamantri Mohan Yadav na Thodo Atuda Lekhitraba Miyoi Imu Manung da Kechiperut Oina Lupa Lakh Mari Piragani Haina Laukthokre Amati Asopo Singdana Lupa Lising Yankai Piragani Hairi Thodo Usi Matang da Tizinaba Hukum Amangasi Tokre China ki President Xi Jinping na Taiwan na China da punsal lakpa haibasi soidrabu wafum amani haina phongdokre wafum asi mathang tha da pangthokadoriba Taiwan gi mikal asigi mangoina na China na Taiwan gi mathang da thamlakiba phirep adubu mayek sengna utpa oina phongdorakpani Mok Jong Dong gi chama kuntra suba mapok kumun kamari lene na pangthokpa thoram amada Xi Jinping na phongdokiba wafum asina ganatantra chatpa amadi masana lengak chaba Taiwan na thamliba phirep adubu yaningdaba phongdoli haiba mayek sengna takli Sel tungi tingbang energy connectivity military amasung miyang gimarakta pau fawdo pausing gimatang da lagliba chahi mari asida Bharat amasung Russia ne yanagadaba China Kanglong Singh sahi tongna kre China Kanglong Singh asi Bharat ki mapan thoram mantri Dr. S. Jaishankar gi Russia khongchata sahi tongna khibani Sri Jaishankar ga Russia gi mapan thoram mantri Sergei Lavrov Moscow da warishana badu da Indo-Pacific region Ukraine amasung Israel Gaza gi muknar basing yauna ate hiram kya da warishana ki Sri Jaishankar na Upa Pradhan Mantri Denis Maturov ka su warisana ki mahana Russia gi Rashtrapati Vladimir Putin ka su Moscow da unaki mifam dorba tungda permission da wanga muda Sri Jaishankar na hai Bharat amasung Russia leba anigi mari asiyam na pagalakli amadi makata na fagalang na bahonari leba ani na hiram kaya da punna tengbang prina na bagi matang su yanare Bharat ta kunda kulam nuclear power project si makata na pakat na bagi matang su yana warot ani sahi tongna kre Hauzik aroi bada maru iba pau amuk hanna
Manipur Human Rights Commission की हानि के member NG नोंगे अमदी महाकलुना बकांगबुना राज्यपाल दा मणिपुर NRC अनहनना बतक्सिन ख्रे हौजि फावि को ओना बोर्ड ऑफ सेकेंडरी एजुकेशन मणिपुरना क्लास 1 दगी 10 फाव के लारी सिंग नंबर की अयाबा पीबा लेट्री हाइरी सोशल मीडिया गाउना अति मीडिया के आदा मियाम दा अमदी लेबा के अपुंब के सक्तम दा सोकद बफम सिंह फोंदोक पिदिनबा कांग्रेस की MLA TH लोकेशन अपील तौरी केंद्र की शिक्षा राज्य मंत्री डॉक्टर राजकुमार रंजन हाइरी लेबा असिबु चाखोन हनब होनबदा शिक्षा न अचोबो थौदांग लौरी अमसुंग मेड डिपार्टमेंट हाइरी मणिपुर यावनो अवनोपो राज्य खरदा लागलिबा नुमित हुमनिगी अयुकी मतमदा लेचिल कुंगना थागनी हाइरी पाउरिजरी